ꯑꯣꯏꯔꯣꯏ ꯑꯗꯨꯛ ꯂꯨꯅ ꯌꯦꯡꯂꯤꯕꯗꯣ ꯍꯩꯅꯗꯦ ꯀꯥ ꯍꯦꯟꯅ ꯊꯧꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯄꯤ ꯃꯉꯣꯟꯗꯒꯤ ꯋꯥꯡꯈꯤꯕꯒ ꯅꯣꯟꯊꯔꯛꯄꯒꯤ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯅꯛꯅꯅ ꯂꯩꯁꯤꯜꯂꯛꯄꯒ ꯂꯩꯅꯥꯗꯣ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯏ ꯍꯩꯅꯗ꯭ꯔꯗꯨꯅ ꯔꯤꯁꯤꯗꯤ ꯍꯟꯗꯣꯛꯇꯦ ꯃꯤꯠꯌꯦꯡꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯋꯥ ꯉꯥꯡꯗ꯭ꯔꯕꯗꯨꯗ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯍꯨꯠ ꯍꯨꯠ ꯂꯩꯔꯤꯕ ꯃꯤꯠ ꯑꯅꯤꯗꯣ ꯇꯥꯟꯅꯗꯨꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯣꯐꯤ ꯍꯩꯖꯤꯟꯈꯤꯕꯒꯤ ꯁꯣꯛꯂꯤꯕ ꯂꯩꯅꯥꯒꯤ ꯃꯈꯧꯔꯤꯒꯤ ꯁꯔꯨꯛ ꯃꯆꯦꯠꯇꯣ ꯎꯔꯗꯨꯅ ꯃꯥꯁꯨ ꯃꯃꯤꯠꯇꯣ ꯁꯨꯛꯆꯤꯜꯂꯤ ꯀꯩꯁꯨ ꯈꯜꯂꯨꯗ ꯂꯩꯅꯥꯒꯤ ꯉꯛꯁꯝꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯤꯡꯁꯤꯜꯂꯤ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯎꯔꯤꯕꯗꯨꯗꯗꯤ ꯑꯄꯤꯛꯄ ꯃꯁꯦꯠ ꯈꯖꯤꯛ ꯈꯛꯇꯃꯛꯅꯤ ꯋꯥꯍꯪꯗꯨꯒ ꯃꯁꯥꯗ ꯊꯦꯡꯂꯛꯄꯗꯨꯒ ꯂꯩꯅꯥ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯟꯗꯣꯛꯏ ꯁꯥꯔ ꯑꯅꯥꯕꯁꯦ ꯐꯕꯒ ꯑꯩ ꯑꯣꯐꯤꯁꯇ ꯂꯥꯛꯆꯒꯦ ꯅꯪꯒꯤ ꯑꯅꯥꯕꯗꯨꯅꯤ ꯑꯩꯅ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯤꯁꯦ ꯅꯪꯁꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤꯁꯤ ꯃꯤ ꯑꯣꯠꯄ ꯀꯧꯏ ꯃꯤ ꯑꯣꯠꯀꯅꯨ ꯃꯔꯤ ꯏꯂꯩ ꯂꯩꯅꯗꯦ ꯆꯀ꯭ꯔꯤꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯈꯤꯕꯩꯅꯤ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯥꯏꯊꯣꯡꯗ ꯎꯔꯤꯕ ꯃꯃꯤꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡ ꯃꯤꯔꯨꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯅ ꯈꯪꯉꯤ ꯍꯤꯗꯥꯛ ꯇꯩꯗꯕ꯭ꯔꯣ ꯇꯩ ꯃꯔꯩ ꯍꯧꯔꯛꯏ ꯅꯨꯄꯥꯗꯣ ꯑꯅꯝ ꯀꯜꯂꯤꯕ ꯅꯨꯄꯤꯁꯤꯗ ꯃꯥ ꯃꯔꯩ ꯌꯥꯝ ꯇꯧꯅꯤꯡꯈ꯭ꯔꯦ ꯊꯕꯛ ꯌꯥꯝꯃꯤ ꯁ꯭ꯇꯥꯐ ꯑꯃ ꯋꯥꯠꯄꯗ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯃꯤꯟꯅꯔꯤꯕ ꯊꯕꯛꯁꯤꯗꯗꯤ ꯌꯥꯝꯅ ꯀꯥꯏ ꯍꯌꯦꯡꯗꯒꯤ ꯂꯥꯛꯎ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯖꯔꯅꯦꯂꯤꯁ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯕ ꯇꯥꯕꯅꯤ ꯔꯤꯒꯨꯂꯔ ꯑꯣꯏꯗꯕ ꯁ꯭ꯇꯥꯐꯇꯤ INS ꯅ꯭ꯌꯨꯁꯇ ꯂꯩꯕ ꯔꯤꯁꯤꯅ ꯄꯥꯝꯗꯦ ꯏꯔꯦꯟꯖꯅ ꯍꯥꯏꯕꯤꯔꯛꯇꯣꯏꯕꯩ ꯅꯤꯡꯂꯨꯕꯅꯤ ꯇꯥꯈꯠꯁꯅꯥ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯦꯛꯇ ꯇꯧꯔꯛꯄꯗꯨꯗ ꯂꯩꯅꯥ ꯏꯁꯨꯛ ꯁꯨꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯨꯅ ꯌꯦꯡꯂꯛꯏ ꯔꯤꯁꯤꯗ ꯋꯥ ꯑꯁꯨꯛ ꯆꯥꯎꯅ ꯉꯥꯡꯕ ꯅꯨꯄꯥꯁꯦ ꯂꯩꯅꯥꯅ ꯁꯨꯛꯍꯩ ꯍꯩꯅꯗꯦ ꯃꯤꯠꯌꯦꯡꯗꯨꯅꯁꯨ ꯇꯥꯛꯂꯤ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯊꯧꯁꯥꯗꯦ ꯃꯥꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯤ ꯔꯤꯁꯤꯅ ꯑꯃꯨꯛꯁꯨ ꯀꯦꯁ ꯌꯥꯝ ꯂꯩꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯔꯝꯂꯒ ꯂꯣꯠꯈꯤꯕ ꯌꯥꯔꯣꯏ ꯔꯤꯛꯁ ꯅꯇꯣꯝꯇ ꯄꯨꯕ ꯉꯝꯂꯗ꯭ꯔꯣ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯀꯌꯥꯒꯤ ꯊ꯭ꯔꯦꯇꯟꯒ ꯂꯥꯛꯄ꯭ꯔꯣ ꯅꯪꯅ ꯇꯨꯃꯤ ꯂꯣꯠꯂꯤꯁꯦ ꯁꯥꯔ ꯑꯩ ꯂꯣꯠꯄ ꯅꯠꯇꯦ आर्टिकल फजब अमा इरमलगा लोटखिबदुदा ऑफिस मी कयाननो खंग्रा नंग लाक्तबगे एंगोंदा मरम हंगिसे 4 consecutive days नंग ना एगी मिट ना उबो मफमदगी मांगखिबदा आई केविन द फम बंगमदे मरमदे नंग से एन याम चिंगनब मीनी लेना पैरब यिंगले हंदक्ति नुपादुदा मबुक मनुंगदा नोकपदो माइथोंगददी ममी खजिक तारई रेसिदो चिमादु चिंगलप नोकलगा हाइरे अमु अदुगा नंग लाक्तबगी मरम हंगदो स्टाफ याउद्रे अइना चिकपदा स्पिरिचुअल रिट्रीट तौबो चटख्रेना खुम चुमसु चुमी लाइनिंग लगा लेरमिसिनी हाइरगे रेसिदो मखोल खजिक थोकना मुक्सुनोई मतौदुदा मई सुम होगलई नुपीदुदी उसित्तबा करिनबो ओइना थोखरे लेनाददी सर आइगी से फागी नते अनाबा यावबगिनी यमसिदा करी तौरी हाइबा सरना खंगबा नते आर्टिकल दुगी मतंगदा लेना सोर खंगथिंग थिंगी वादो मखा तादा लेपख्रे मा हाइदोकपा कीरे हाइगे यावना हाइकिबसु नते वादो स्वाइ लावी ngehaktangduda मानो वादो हाइरोरेबसे करिगिनो खलई लेनागी मतौदुदा मुन्नंग हा यिंगी अदुगा मागी ओइबा वा अमरोमदा हाइरई आर्टिकल अदुगिदमा नंगोंदा पीनबा क्रेडिट सि यामी अदो मयामगी अटेंशन अमदी क्रेडिट तो नंगना पामद्रदि एंगोंदा हाना हाइरमबा याद्रो वहाई अमा फो हाइदगी लो तौसरो नंगना वा अमा फो हाइरमदबदुना मरम ओइरगा ऐसु कोरियन ड्रामागी हीरो दौना नंग थिबला अल्लेदा नंगसिदि लेना ममित्तो अमुक्तंग उइसिल्ली पक्ति ऋषिना अदुंगमा वादो nganglido तानिंद्रे लेना कनाना लाओ हाइगे नंगबु हीरोरो ऋषि नो फेट तौई अमुक्सु अदुगा केदोबगी गेट हांदोरइनो थीबला कनी हाना खंग्रो नोक अनिरक तौबदा गेट हांदोरइसे मम्माइगा बंग बंग सागलकले हंदक्ति लेना ग्यान मेनगा ताहौदे मखजाई ngawrok ngawbodo ingang ngangsilli इकाइरुरे हंदक्ति लेना ऋषिगी वहाईदुदा थाजदबा वासु जाजा यामना ngaglambaduदा तनबमसु यावरबनी पाखुम अमा पीगेना मया काखतुना ऋषिदे यिंगलकपनी
ꯑꯗꯨꯕꯨ ꯋꯥꯗꯣ ꯉꯥꯡꯕ ꯉꯝꯗ ꯃꯌꯥꯗ ꯎꯝꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯀꯀꯥꯗꯣ ꯂꯥꯛꯄꯩ ꯅꯤꯡꯉꯨꯕ꯫ ꯁꯥꯎꯅꯤꯡꯕꯗꯤ ꯇꯣꯛꯈ꯭ꯔꯣ, ꯔꯤꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯁꯪꯒꯣꯝ ꯌꯣꯟꯕ ꯍꯥꯏꯕ? ꯃꯥꯁꯨ ꯑꯩꯗꯧꯅ ꯀꯣꯠ ꯂꯤꯠꯂꯒ ꯍꯦꯛ ꯂꯥꯛꯄ꯭ꯔꯣ? ꯁꯥꯔꯅ ꯂꯥꯛꯏꯁꯦ ꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯏꯔꯣ? ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯂꯥꯛꯂꯁꯨ, ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯐꯪꯗꯅ ꯂꯥꯛꯂꯁꯨ, ꯅꯪꯅ ꯑꯩ ꯆꯠꯂꯣꯅꯗꯤ ꯇꯥꯟꯗꯦꯗꯅ꯫ ꯁꯤꯅ ꯀꯩꯒꯤꯅꯣ? ꯀ꯭ꯌꯨꯔꯤꯌꯁ꯫ ꯂꯩꯅꯥ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯤꯇꯦꯇꯤꯡ ꯑꯣꯏꯕ ꯕꯣꯁꯁꯤꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯗ꯭ꯔꯤ꯫ ꯄꯛꯇꯤ ꯄꯛꯇꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯄꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕꯤꯅꯕ ꯃꯃꯥꯟꯅꯕ ꯑꯃꯇꯪ ꯌꯥꯎꯔꯛꯑꯗꯤ ꯐꯗꯧꯅꯤ꯫ ꯇꯥꯔ ꯃꯥꯜꯂꯤ ꯈꯨꯝꯂꯛꯏ ꯅꯨꯄꯥꯗꯣ꯫ ꯑꯁꯨꯛ ꯌꯥꯝ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯕ ꯔꯤꯄꯣꯔꯇꯔꯁꯤꯁꯨ ꯑꯃꯨꯛꯇ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯩꯁꯨ꯫ But you are also the bravest. ꯁꯤꯡꯊꯥꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯌꯥꯝ ꯀꯤꯌꯔ ꯂꯧꯕꯤꯕ ꯕꯣꯁꯀ ꯃꯥꯜꯂꯤ, ꯋꯥꯇꯥ ꯐꯥꯎꯗꯤ꯫ ꯇꯞꯅ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯍꯦꯛꯇ ꯇꯥꯏ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅꯁꯨ ꯑꯩꯅ ꯅꯪꯁꯦ ꯀꯤꯌꯔ ꯂꯧꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯇꯤꯟ ꯍꯥꯒꯦ ꯇꯧꯏ ꯅꯨꯄꯤꯗꯣ꯫ ꯐꯠ ꯌꯦꯡꯂꯒ ꯁꯥꯎꯅꯤꯡꯕꯣꯏ ꯍꯩꯅꯗꯕꯣꯏ ꯇꯧꯏ ꯃꯁꯥꯗꯣ꯫ ꯃꯇꯧ ꯈꯪꯂ ꯃꯥꯜꯂꯤ ꯔꯤꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥ ꯊꯩꯗꯣꯛꯏ꯫ ꯑꯩ ꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯃꯅ ꯑꯩ ꯅꯪꯒꯤ ꯅꯪ ꯅꯠꯇꯦ, ꯅꯪ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯨ꯫ ꯍꯥꯏꯔꯣꯏ, ꯁꯨꯛꯁꯤꯟ ꯁꯤꯖꯤꯟꯅꯔꯛꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯁꯔꯅꯤ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯒꯥꯔꯤ ꯑꯍꯨꯝ ꯄꯔꯦꯡ ꯄꯔꯦꯡ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯉꯥꯜ ꯎꯔꯛꯄꯗꯣ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯕꯅꯤ ꯃꯇꯝꯗꯣ꯫ ꯂꯩꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯃꯥꯡ ꯊꯪꯕ ꯖꯤꯞꯁꯤꯗꯨꯗꯩ ꯅꯨꯄꯥ ꯑꯃ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯉꯤ꯫ ꯂꯩꯅꯥ ꯃꯇꯥꯏꯗ ꯈꯖꯤꯛ ꯊꯩꯖꯤꯜꯂ ꯂꯦꯞꯄꯤ, ꯔꯤꯁꯤꯁꯨ ꯂꯦꯞꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯒꯤ ꯍꯧꯔꯒ ꯃꯌꯥꯏ ꯊꯪꯕ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯧꯖꯤꯟꯈ꯭ꯔꯦ ꯒꯥꯔꯤꯗꯣ꯫ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯃꯃꯥ ꯍꯤꯌꯥꯏꯅꯨꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯂꯩꯅꯥꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯈꯤ ꯃꯌꯦꯛ ꯁꯦꯡꯕ ꯔꯤꯁꯤꯒꯤ ꯁꯛꯇꯝꯗꯤ ꯍꯤꯌꯥꯏꯅꯨꯅ ꯒꯦꯠꯇ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯗꯨꯒꯤ ꯃꯇꯦꯡꯅ꯫ ꯔꯤꯁꯤꯅ, ꯀꯅꯥꯅꯣ? ꯂꯩꯅꯥ ꯇꯍꯥ ꯇꯍꯥ ꯈꯨꯝꯃꯤ, ꯁꯥꯔ ꯑꯩ ꯆꯪꯂꯒꯦ, ꯁꯥꯔꯁꯨ ꯍꯜꯂꯣ, ꯑꯩ ꯑꯅꯥꯕ ꯐꯕꯒ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯆꯪꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯔꯤꯁꯤ ꯉꯛꯏ ꯃꯥꯅ ꯎꯔꯤꯕꯁꯤ꯫ ꯂꯩꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥꯅ ꯃꯁꯛ ꯁꯨꯈꯪ ꯈꯪꯗ꯭ꯔꯤ꯫ ꯂꯩꯅꯥꯒꯤ ꯐꯦꯃꯤꯂꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯖꯤꯛꯇ ꯐꯥꯎ ꯔꯤꯁꯤꯅ ꯈꯪꯗꯦ꯫ ꯃꯔꯝꯗꯤ ꯂꯩꯅꯥ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯏꯈꯪ ꯈꯪꯅꯗꯦ꯫ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯔꯤꯁꯤꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯇꯅꯤ꯫ ꯆꯪꯈ꯭ꯔꯤꯕ ꯃꯤꯁꯛꯇꯨ ꯂꯩꯅꯥꯒꯤ ꯅꯛꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯔꯤꯁꯤꯁꯨ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯅꯥꯅ ꯌꯨꯝ ꯆꯪꯉꯛꯄꯗ ꯍꯤꯌꯥꯏꯅꯨꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯉꯥꯏꯈꯣ, ꯂꯩꯅꯥ ꯂꯦꯞꯄꯤ ꯆꯠꯂꯝꯕꯗꯣ꯫ ꯅꯁꯤ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯅꯪꯅ ꯒꯦꯠꯇ ꯇꯧꯔꯝꯃꯤꯗꯨꯅ ꯀꯔꯤ? ꯏꯃꯥ, ꯑꯣꯐꯤꯁꯀꯤ ꯁꯥꯔꯅꯤ, ꯏꯟꯐꯣꯔꯝ ꯑꯃꯠꯇ ꯄꯤꯗꯅ ꯑꯩꯅ ꯊꯕꯛ ꯆꯠꯇꯕꯁꯤꯗ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯔꯦꯖꯤꯒꯅꯦꯁꯟ ꯂꯦꯇꯔꯗꯨ ꯏꯔꯒ ꯍꯌꯦꯡꯃꯛ ꯊꯤꯜꯂꯨꯁꯣ꯫ ꯏꯃꯥ, ꯈꯨꯠꯍꯩꯕꯤ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯔꯥꯁꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠꯇ ꯉꯁꯤꯁꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯩ꯫ ꯋꯥꯍꯪ ꯃꯌꯥꯝꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯂꯤ꯫ ꯄꯨꯂꯤꯁꯅ ꯋꯥꯏ ꯆꯥꯏꯔꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯅꯪꯅ ꯑꯁꯨꯝꯕ ꯄꯨꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯅ ꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯏꯃꯥ, ꯑꯩꯅ ꯏꯔꯤꯕꯗꯣ ꯗꯣꯛꯇꯔ ꯕꯤꯛꯇꯔꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯥ ꯁꯨꯁꯥꯏꯠ ꯅꯠꯇꯦ ꯍꯥꯏꯕ ꯃꯤ ꯂꯣꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯇꯧꯔꯝꯕ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯅ ꯏꯕꯗ ꯀꯔꯤ ꯏꯀꯥꯏꯕ ꯂꯩꯕꯒꯦ? ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯨ ꯅꯠꯇꯦ, ꯄ꯭ꯔꯨꯞ ꯂꯩꯔꯒ ꯏꯔꯤꯕ ꯑꯥꯔꯇꯤꯀꯜꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯕꯕꯥꯅ ꯆꯦꯆꯦꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯁꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤꯅꯣ? ꯍꯦ, ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯁꯤꯔꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯅꯤꯅꯦ꯫ ꯃꯔꯝꯁꯤꯅꯅꯤ ꯉꯁꯤ ꯅꯆꯦꯗ ꯑꯃꯗꯤ ꯅꯄꯥꯕꯨꯡꯗ ꯂꯥꯛꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝꯁꯦ꯫ ꯅꯪꯅ ꯏꯔꯤꯕ ꯑꯥꯔꯇꯤꯀꯜꯗꯨ ꯏꯔꯒ ꯐꯣꯡꯂꯝꯗ꯭ꯔꯕꯗꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯀꯦꯁ ꯅꯍꯥꯟꯅ ꯀ꯭ꯂꯣꯖ ꯇꯧꯔꯝꯂꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯕꯁꯦ ꯏꯖꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯅꯆꯦꯒꯤ ꯏꯖꯠ ꯌꯣꯜꯂꯦꯗꯅ꯫ ꯅꯪꯒꯤ ꯀꯣꯂꯣꯝꯅ ꯏꯈꯤꯕ ꯃꯌꯦꯛꯇꯣ ꯏꯃꯨꯡꯁꯤꯗꯗꯤ ꯇꯦꯟꯖꯩ ꯑꯣꯏꯔꯦꯅꯤ ꯏꯕꯦꯝꯃ ꯔꯤꯄꯣꯔꯇꯔ꯫
Ima, achumba ngangbadagi pham thokte. Landrabadi lande adumak haibiyu. Wahang hangba lakliba mayamda wari sabiko. Mayamgi seba loidi mayamgi wahang pham oiba tabani. Landrabadi akaiba mangsaba matta leiroi. Masani hek pibuk thoki masa adubu yingthikre makhoina haiba indi haiduna hiyainu machabu sauni yingli. Nang imungsiga phasana singnare natra. Phai phai yumsidagi mapan thokpa ngambra yingunak. Ima khumlamde imung sangkre laina matung inazai kau duna mamabo wahai khuding singnabagum khankre. Tasengmadi article aduna imungsida ka hena soklibagi wadi oidri hausi phawbada. Maramdi Hemchan hiyaino amadi yasna achamba mi natte. Sangga chawi sakti le. Aron mami matung induna kaya ama leiri. Makhoini ilai laina machin mian khrabani Victor gi case sauthoraktanaba. Adubu lainani khangkhangauda iduna sarar salakliba article asigum makhoi gi heni hena tamthiba arotba aronba thabaksing asi lainana journalist oina asum thabak tawrabadi yamna soiraklani khangbanani kayarak hanjin thinglibase mama mapa oiduna so mapa mama ge asengba masal laina phawbana khangdribani. Ngasidi Purnima numitni thabal su thengna thoi adubo mingna ingna ningthizeng haini ngasi phajariba thas asidagi Purnima matungi thasani heli phajaba haina ing lawba numidang aduda asikpa piktak sabayum aduda mashu mabin mapu chak saminari pakasanana pupugi su thoiba Theng no mamna hanjal lakkanu ne nangbo yada bagini pupu thabak yami thambalna ibungo ngasai su masak khangdaba makhoi khara isubu thiraklamine rishi chak hokke tawrambadu chaplepi masak taklam rabo pakasanana taklamde nangi yum lahanglammi masidagi ahenba wa hairamde tuminna laikhra rishi Pakasanana masugi mai thongda munnang hak yenglamlaga hairei amukso mithibong mitimbal khanadi habsuksu hui oiduna mapugi pakhon chatli yonggi jagoi haibaduni isu sidi thengnagadamani yongnabu mioibaga lamba yaba hongnabra karinoda hainingliba wado adumak haibi yong hui haidana makhoi mapugi pramando ai taba hinazadi haitaba nangdi pangta mata Gyan tai ta di haidana hanglakanu thambal Pakasanana rishida onsilli Nangi thabak mafamdadi kaishu thoidokpa tawdaba natra Tawdi pupu kaishu tawroida Tawrakpaduni aina ngairibadi Company amagum lairiba makhoi khutpu adubu sinlangliba makok aduni nasuna masak khangninglibase Tamphasanadi chumdringni asigumba mapu masugi aruba wasima ma thoidokti Taksu taktabanina ma khangdi khangningbsu phawrude waridu tana masunupagi manakta samgom kher hapliba bolu insilli si khara chasillo ngasi purnima gi ne abokna laida katlubagini Pakasanana chak sari ngisida nangi hongna bisi amuk tawraklabra chak saba loiraga saba yai kaino khajiktani loina saw haiba natiye Rishi yumsidadi magi saktam mai thong yamna tongali ingthabatan hotnabani hairei abo ai khir shahinadi wadu hairam laga rishi hawatkhre washinduda makhutto hamdoklaga adumak thokkhre madi karino masibo kher asuk hawbasibu chaw haiba sukya yadabasibo mina hainadre chadre hairadi nang kayarak haikini hanjin ngaksi gaktagi waro sibo Pisak piklingi dagi hauna nasusi athumba pamdi haibasi nangbu khanglaba natro hainade haidana aina magi aphaba mangol nijaraga iswoda katluba athuma hausibu asum chadaba yaribro magi dabak natro mabok aina tawribase adu oiba tarabadi khedu katluranudana hanu thangdane nang ngawganu ko mabok ibema thambal karomdagi no mapi sintharai Mama mapaan hundok lamli
इमित्ता इसा अमखक उजबदुसु ममा एगी थादगी सेतुना पुबिख्रे इसा खक नत्तबा नुंसीबा इमौदुसु अदुगा हौजिकना इसुसिगी आसादा वाखल खसितंग यागने हिंजरबा मतमसिदना मबोक एगी वासु ताबीदे इहे मसिगी हनुबिसि कमायना ngangnagani खेर चादबैसु असुमना लोइख्रबा वारी हौख्रबा थौदोकसिंग निंगसिंगलगा कपनाब्रो मखोय मपोगी नथौ नत्ते खेरगी वाखक नतिये नसु असे मपु नंग लौदना मसिंग अमा तौख्रे अइनि इसु नुपी पामले यास्कुलगी ममारा महालक्ष्मीगी मचानुपीगा अमुक्तंग उनौ हाइबतु नसुसिना याबरो अइखोइसे असुम कन्दुना लैखिद्रा मपु नंगसु खन्दुना येंगु हन्ना येंगबदा अइखोइगी कना लैरिगे नसु नुपासे नतना अइखोइनि हिंगलिङैदि मागी मफम साबदो सिनफम थोक्तबरो पकाशना सोर अमुक्तंग होंदुई होइनि खंगी अदुबु नसुसे ngangnabo waine मागी अनिंगबदा अइखोइना पंगाय हैजिलुबा यारोय नुपाने खंजबा नुंसीजबा लैरमगनिने नंगबो थंबाल वादुदा पेंद्रदुना मपुरोइबदा साउंड येंगलगा फेट हाइदुई सोइद्रे लैरमलनी यामना मागी वा ताबीनबा लैत्रमदा हगोत्तुना थोख्रे अहल लोइरबी मबोकतो नौहौई पकासना अदुगा सोंजै मथंता अहेगी इशु अदु वा खंगदबा इशु नत्ते मपु अइने इशुगी मगुन इशुगी अपांबा चप चाना खंगी ताकनबगी मथौ तादबा इशुनी अपंगी मबोक नंगनदी मसी खंगदेदको वादो हाइना हाइना अमुक्सु नौफेट तौजै अतियादा लेंजल मानबा थवान मिचाकसिंगदी हौनरबा तौदा कुंगना ngali थेंगना मम्बा हेलगना फजबा हेनबगुमसु तौरी पूर्णिमा नुमितकी ओइबगा अहिंदु का हेना नुंगाइबा फावहल्ली अदुबु थमोइ पोटलुम लैबा कना अमददी अथेंगबा थाबलदुगी मंगालना थमोइ इंहनखिदुना पुकनिंग नुंसिबा हेलकनबगी मरमसु ओइदबा नत्ते थाजा येंगलगा वाबा हेली नुपा नत्तगुम लनसाबा ममा मपागी फोटो येंगलगा अहिंदुदा कपली इमा बाबा ngasi aigi naktana khoini leramlobadi kayada nungaigani aigi watpa haibado amatta leramloidafani ngasigi purnima sigumba namit amadani ima nangna akhoi jinnaw ahum bukonduna ahingduda baba halakpa ngaina ngaina nausum isai saktuna nacha singbu tungbasum ikibado nacha si ima baba nakhoigi laman singbasu ngamdri ngasidi nacha se yamna wai imagi tampak thakta ai pothaningi haina haina nupana tagum mapi tailan saba tamthiba misakni amaromda adubu tamthiba sathiba maching phattaba nupa sigiso asonma jaga amadi leibana asigumba kana leitraba achikpa matamda he he kappi pairamba photo do thanamlaga hagottuna amuk lai थंगनबा रूम की थोंगदो तपना हांगदुनी येंगी तुमलिबा मागी मनाव अहेनबबो निंगाइदना तुमली मादी अदबु लनसाबदी तुमथबा याद्रे थोंगदो अमुक तपना गाशिलमलगा मासो मागी तुमफम कादुदा चंख्रे अमुक अथेंगबा अहिंगदुगी तांकक मचेतो मिगेबा मसेन ओइदुनसो ओइरिबा पुनसिगी मसक्ति पुमनमक खेनै वाना लेनबा कयानी निंगाइदना तुमदुना पोथाबसु कयानी अमंबगी तांजा लौदुना मसागी कानबा ओइसवा थीबसु कयानी ऋषिना लक्नरंबदुना सुमरम ओइरगा नुमित मरीनी पावकरेशु ताहल्लखिद्रबा लैना ngасidi mathau lakle laktabagi maram kaya hangi adoba lainana asingba pakhum pide lotkhre litliba sartuna asokpadugi saruk ayamba khumkhrabasu khazikti ubaduna kaidobada soklibano haiba wahangse ngasaidagi hangli mamanabi anido lurimbina leina nangwa yam lotkanu aikhoi se nanga pisak pikngi dai thengnaraktabani lambi lamkhangsida thabok maphamsida punma marupni haiduna nanggi oiba wase aikhoi da hainingjibra leina na lurembi
ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯈꯤꯕꯅꯦꯕ ꯁꯤ ꯈꯖꯤꯛꯇꯪ ꯁꯣꯛꯄꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯋꯥꯔꯤ ꯇꯥꯔꯝꯕ ꯒ꯭ꯔꯦꯁꯤ ꯂꯩꯅꯥꯒꯤ ꯃꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯐꯝꯂꯤꯕꯗꯣ ꯍꯧꯒꯠꯍꯜꯂꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯆꯤꯡꯈ꯭ꯔꯦ ꯂꯨꯔꯦꯝꯕꯤꯁꯨ ꯏꯟꯅꯔꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯐꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯒ꯭ꯔꯦꯁꯤꯅ ꯅꯪ ꯀꯩꯗꯧꯔꯦ ꯂꯩꯅꯥ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯣ ꯃꯄꯥꯟ ꯊꯣꯡꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯅꯪꯒꯤ ꯃꯤꯠꯇ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯑꯩꯈꯣꯏꯅꯗꯤ ꯁꯦꯡꯂꯣꯏ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇꯗ ꯂꯩꯅꯥ ꯀꯞꯊꯣꯔꯛꯂꯦ ꯁꯔꯠꯀꯤ ꯕꯇꯟ ꯑꯅꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯎꯟꯁꯥꯗꯣ ꯎꯠꯂꯤ ꯒ꯭ꯔꯦꯁꯤꯒ ꯂꯨꯔꯦꯝꯕꯤꯒ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯂꯝꯕꯗꯣ ꯎꯕꯗ ꯈꯔꯕꯨꯗꯤ ꯑꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯕꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯂꯩꯅꯥꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯅꯤ ꯑꯩꯅ ꯀꯌꯥꯃꯨꯛ ꯁꯣꯏꯈ꯭ꯔꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯍꯤꯡꯅꯤꯡꯗꯕ ꯐꯥꯎꯔꯛꯏ ꯑꯩ ꯁꯦꯡꯅ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯣ ꯍꯥꯏꯅꯁꯨ ꯏꯊꯟꯇ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩ ꯋꯥꯔꯦ ꯑꯩ ꯁꯦꯡꯅ ꯋꯥꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯠꯇ ꯅꯛꯅ ꯂꯩꯇꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏ ꯈꯨꯗꯤꯡꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯏꯃꯥ ꯏꯄꯥꯅ ꯐꯥꯎ ꯑꯩꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ ꯍꯥꯏꯅ ꯆꯩꯕꯤꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧꯗꯣ ꯌꯦꯡꯅ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯃꯤꯀꯨꯞꯇꯨꯗ ꯊꯣꯛꯈꯤꯗ꯭ꯔꯦ ꯋꯥꯔꯝꯒꯗꯕ ꯆꯩꯅꯥꯗꯣ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤ ꯉꯝꯂꯨꯅꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅ ꯍꯥꯏꯔꯛꯏ ꯂꯨꯔꯦꯝꯕꯤꯅ ꯇꯣꯛꯑꯣꯁꯦ ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯈꯨꯝꯂꯛꯏ ꯆꯥꯔꯛꯇꯦ ꯒ꯭ꯔꯦꯁꯤ ꯇꯞꯅ ꯆꯪꯁꯤꯜꯂꯅ ꯂꯩꯅꯥꯒꯤ ꯁꯔꯠꯇꯣ ꯕꯇꯟ ꯄꯥꯟꯁꯤꯟꯕꯤ ꯂꯥꯛꯑꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯔꯨꯔꯁꯦ ꯑꯗꯨꯒꯅꯦ ꯁꯥ ꯀꯩ ꯃꯀꯣꯟꯗꯨꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯔ ꯂꯩꯅꯥ ꯂꯨꯔꯦꯝꯕꯤꯅ ꯏꯁ ꯀꯗꯔ ꯇꯧꯔꯒ ꯅꯅꯥꯎꯄꯥ ꯆꯒꯠ ꯂꯥꯏꯗꯨꯅ ꯑꯃꯨꯛ ꯍꯣꯞ ꯆꯥꯁꯤꯟꯍꯟꯒꯦ ꯍꯥꯏꯔꯣ ꯒ꯭ꯔꯦꯁꯤꯅ ꯇꯨꯀꯠꯆꯩꯍꯦ ꯂꯨꯔꯦꯝꯕꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯤꯔꯥ ꯂꯩꯅꯥ ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥꯒ ꯑꯩꯒ ꯈꯛꯇꯪꯅꯤ ꯂꯩꯅꯥ ꯃꯃꯣꯟ ꯅꯣꯛꯏ ꯄꯤꯔꯥꯡ ꯃꯔꯛꯇ ꯒ꯭ꯔꯦꯁꯤ ꯂꯨꯔꯦꯝꯕꯤ ꯅꯣꯏ ꯑꯅꯤꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯆꯞ ꯆꯥꯅ ꯐꯪꯂꯝꯒꯅꯤꯀꯣ ꯑꯩꯒꯤꯗꯤ ꯂꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ ꯕꯕꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇ ꯐꯥꯎ ꯈꯪꯂꯛꯄꯗꯒꯤ ꯐꯪꯗ꯭ꯔꯤ ꯐꯖꯕ ꯌꯨꯝ ꯐꯖꯕ ꯀꯥ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯀꯌꯥꯒꯤ ꯀꯨꯌꯣꯝꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯅꯨꯡꯗꯗꯤ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯩ ꯃꯁꯤꯒꯤ ꯀꯨꯌꯣꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩ ꯅꯥꯟꯊꯣꯛꯇꯨꯅꯗꯤ ꯂꯩꯅꯤꯡꯂꯦ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯕꯤ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯊꯤꯅ ꯆꯩꯕꯤ ꯂꯨꯔꯦꯝꯕꯤꯅ ꯌꯥꯔꯦꯁꯦ ꯇꯣ ꯂꯥꯛꯑꯣ ꯂꯟ ꯆꯥꯔꯁꯦ ꯈꯔ ꯌꯨꯝꯗꯁꯨ ꯀꯩꯝ ꯆꯥꯔꯛꯇꯦ ꯍꯥꯏ ꯅꯪꯅ ꯄꯥꯝꯖꯕ ꯆꯥꯛꯍꯥꯎ ꯈꯦꯔꯗꯨꯁꯨ ꯄꯨꯔꯛꯄꯅꯤ ꯑꯩꯅ ꯁꯦꯝꯃꯒ ꯒ꯭ꯔꯦꯁꯤꯅ ꯋꯥꯍ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯕꯅꯤꯅꯦ ꯅꯪ ꯉꯁꯤ ꯂꯩꯅꯥ ꯂꯥꯛꯅꯤ ꯈꯪꯕ꯭ꯔꯕ ꯐꯣꯟꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯍꯟꯖꯤꯟ ꯇꯧꯕꯗꯨꯗꯤ ꯅꯣꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕ ꯂꯨꯔꯦꯝꯕꯤꯅ ꯐꯥꯎꯅꯗꯦꯍꯦ ꯇꯥꯟ ꯆꯥꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣꯗꯅ ꯈꯅꯥꯎꯁꯦ ꯑꯇꯨꯝꯕ ꯈꯔ ꯊꯦꯡꯍꯜꯂꯨꯔꯁꯦ ꯑꯁꯨꯝꯅ ꯂꯟ ꯆꯥꯐꯝ ꯂꯣꯝꯗ ꯂꯥꯛꯂꯦ ꯃꯥꯒꯤ ꯆꯥꯅꯕ ꯂꯧꯔꯒ ꯍꯥꯟꯅꯒꯨꯝ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯂꯟꯁ ꯃꯇꯝ ꯌꯧꯔꯗꯨꯐꯥꯎ ꯉꯁꯤꯗꯤ ꯔꯤꯁꯤ ꯂꯥꯛꯇ꯭ꯔꯤ ꯂꯩꯅꯥꯁꯨ ꯔꯤꯁꯤ ꯉꯥꯏꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯟ ꯆꯥꯅꯔꯤꯉꯩ ꯔꯤꯁꯤ ꯍꯔꯤꯁꯀ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯍꯔꯤꯁꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯏꯇꯟ ꯇꯟꯅ ꯏꯁꯨꯛ ꯁꯨꯛꯅ ꯆꯪꯂꯛꯄꯅꯤ ꯔꯤꯁꯤ ꯑꯗꯨꯕꯨ ꯃꯅꯤꯡꯋꯥꯏꯗ ꯐꯝꯂꯤꯕꯤ ꯂꯩꯅꯥ ꯎꯕꯗꯒꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯂꯝꯕ ꯈꯖꯤꯛ ꯈꯣꯝꯊꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯒ ꯄ꯭ꯂꯦꯠ ꯑꯃ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯥꯅꯕ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ ꯍꯔꯤꯁ ꯇꯤꯡꯉꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯆꯥꯅꯤꯡꯕ ꯍꯥꯞꯄꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃ ꯇꯧꯔꯛꯏꯁꯤꯅ ꯆꯪꯕ ꯇꯜꯂꯤ ꯍꯥꯏꯔꯝꯃꯒ ꯃꯥꯡ ꯊꯥꯈ꯭ꯔꯤꯁꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯆꯥꯒꯗꯕꯗꯨ ꯁꯠ ꯍꯥꯞꯄꯣ ꯁꯔꯃ ꯑꯗꯨꯒ ꯏꯇꯨꯡ ꯏꯜꯂꯧ ꯑꯩꯒꯤ ꯋꯥ ꯉꯥꯡꯒꯅꯨ ꯋꯥꯗꯨ ꯍꯥꯏꯔꯒ ꯀꯩꯁꯨ ꯊꯧꯁꯥꯗꯔꯤꯁꯤ ꯂꯩꯅꯥ ꯍꯣꯏꯅ ꯆꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯒ ꯂꯨꯔꯦꯟꯕꯤꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯁꯥꯔ ꯂꯩꯅꯥꯗꯤ ꯆꯥꯛ ꯂꯥꯝꯕꯒ ꯍꯥꯎꯅ ꯆꯥꯖꯔꯝꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯗꯅꯤꯌꯦꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ
ꯃꯃꯥꯏ ꯍꯟꯀꯠꯅ ꯌꯦꯡꯂꯨꯗꯦ꯫ ꯁꯔ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯔꯤꯁꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯄꯨꯍꯧꯒꯠꯂꯤ꯫ ꯃꯈꯥꯖꯥꯏꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯊꯣꯛꯂꯤ꯫ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯆꯥꯁꯤꯟꯈꯤꯕꯗꯨꯅ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯐꯨꯟꯒꯠꯂꯛꯏ ꯂꯩꯅꯥ꯫ ꯔꯤꯁꯤꯅ ꯌꯥꯝ ꯇꯞꯅ ꯂꯦꯝꯅ ꯐꯝꯃꯨ ꯇꯦꯕꯜ ꯑꯍꯥꯡꯕ ꯌꯦꯡꯉꯛꯄꯅꯤ꯫ ꯅꯣꯏꯒꯤꯁꯤꯅ ꯃꯤ ꯈꯔ ꯀꯣꯝꯕꯁꯤꯗ ꯂꯥꯛꯄꯅꯤ, ꯁꯦꯌꯔ ꯇꯧꯃꯤꯟꯅꯕ ꯀꯥꯏꯕ꯭ꯔꯥ? ꯂꯨꯔꯦꯝꯕꯤꯅ ꯀꯥꯏꯗꯤꯌꯦ ꯁꯔ, ꯑꯗꯨꯝ ꯆꯥꯕꯤꯌꯨ꯫ ꯔꯤꯁꯤ ꯍꯔꯤꯁꯇ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯪꯒꯤꯠ ꯄꯤ ꯐꯝꯃꯨ ꯍꯥꯏꯅ꯫ ꯑꯃꯗꯨꯗꯤ ꯀꯩꯁꯨ ꯈꯟꯅꯨꯗꯦ ꯔꯤꯁꯤꯅ ꯇꯧꯔꯤꯕꯗꯣ, ꯑꯗꯨꯅ ꯅꯣꯛꯃꯤ ꯐꯝꯊꯔꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕ ꯍꯧꯈ꯭ꯔꯦ꯫ ꯔꯤꯁꯤ ꯂꯥꯛꯄꯗꯒꯤ ꯍꯥꯎꯅ ꯆꯥꯖꯔꯝꯕꯁꯨ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯃꯤꯁ 107 ꯐꯠ ꯌꯦꯡꯂꯛꯏ ꯈꯪꯅ꯫ ꯅꯥꯕ ꯐꯔꯕꯣ? ꯍꯟꯗꯛꯇꯤ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯔꯤꯁꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯅꯥ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯆꯥꯔꯣꯗꯅ ꯑꯗꯨꯗꯤ꯫ ꯃꯉꯛ ꯇꯞꯅ ꯅꯣꯝꯂꯝꯃꯤ ꯂꯩꯅꯥꯗꯣ꯫ ꯅꯔꯕꯁꯁꯨ ꯆꯠꯂꯦ꯫ ꯃꯥ ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ ꯂꯨꯔꯦꯝꯕꯤꯅ ꯄꯨꯔꯛꯄ ꯆꯥꯍꯥꯎ ꯈꯦꯔꯗꯣ ꯂꯧꯗꯨꯅ ꯔꯤꯁꯤꯗ ꯍꯥꯏꯔꯨꯏ꯫ ꯁꯔ, ꯈꯦꯔꯁꯤꯗꯤ ꯂꯨꯔꯦꯝꯕꯤꯅ ꯄꯨꯔꯛꯄꯅꯦ, ꯑꯦꯛꯁꯇ꯭ꯔꯥ ꯃꯤꯜ꯫ ꯔꯤꯁꯤ ꯃꯃꯤꯠ ꯈꯨꯔꯖꯤꯜꯂꯞ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯩ ꯈꯦꯔ ꯆꯥꯗꯦ꯫ ꯈꯦꯔꯗ ꯅꯠꯇꯦ, ꯑꯊꯨꯝꯕ ꯑꯃꯠꯇ ꯑꯩ ꯍꯩꯅꯗꯦ꯫ ꯄꯣꯠꯁꯛ ꯈꯛ ꯅꯠꯇꯦ, ꯑꯊꯨꯝꯕ ꯂꯧꯅꯝ ꯋꯥꯍꯩꯁꯨ ꯑꯩ ꯍꯩꯅꯗꯦ꯫ ꯍꯔꯤꯁꯅ ꯅꯪ ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛ, ꯀꯗꯥꯏ ꯏꯆꯟ ꯑꯩ ꯆꯥꯒꯦ꯫ ꯂꯩꯅꯥ ꯏꯀꯥꯏ ꯅꯣꯛꯇꯨꯅ ꯍꯔꯤꯁꯇ ꯑꯣꯏꯅ ꯄꯤ ꯕꯣꯜꯗꯣ꯫ ꯐꯝꯕꯒ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯐꯝꯂꯝꯂꯒ ꯂꯩꯅꯥꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯑꯩ ꯍꯧꯒꯠꯂꯒꯦ꯫ ꯑꯇꯦꯟꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯆꯠꯈꯤꯕꯒ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯆꯥꯅꯕ ꯄ꯭ꯂꯦꯠꯇꯣ ꯊꯥꯡꯂꯒ ꯔꯤꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯊꯪ꯫ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗ ꯍꯔꯤꯁꯅ ꯀꯔꯤꯅꯣ ꯃꯤꯀꯨꯞꯁꯤꯗ ꯂꯧꯔꯤꯕ ꯔꯣꯜꯁꯤꯅ? ꯅꯁꯛꯇꯨ ꯎꯕꯗ ꯀꯤꯔꯝꯂꯅꯤꯌꯦ꯫ ꯃꯤ ꯍꯥꯎꯅ ꯆꯥꯖꯔꯝꯕꯁꯦ ꯐꯨꯛ ꯂꯣꯏ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯅꯪꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯁꯤꯕꯣ? ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯉꯁꯥꯏꯗ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯁꯤꯅ ꯀꯔꯤꯒꯤ? ꯑꯗꯨꯒ ꯅꯣꯡꯃꯇ ꯃꯐꯝꯁꯤꯗ ꯂꯟꯆ ꯆꯥꯗꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯅ ꯆꯨꯝꯗ꯭ꯔꯤꯡ ꯇꯦꯕꯜꯁꯤꯗ ꯆꯪꯈ꯭ꯔꯤꯕꯩ ꯃꯔꯝ ꯃꯌꯥꯝꯁꯦ ꯄꯣꯏꯟ ꯋꯥꯏꯁꯇ ꯑꯝꯇ ꯈꯪꯖꯒꯦꯗꯅ꯫ ꯑꯩꯈꯣꯏ ꯗꯨꯔꯕꯥꯁꯥ ꯁꯥꯍꯦꯕꯇꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯗꯨꯔ ꯇꯧꯔꯤꯁꯤꯕꯣ? ꯔꯤꯁꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯩꯅꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛꯁꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯣꯛꯃꯤ ꯃꯒꯤ ꯃꯃꯤ ꯇꯥꯗꯨꯅ, ꯅꯨꯡꯁꯤꯕ ꯅꯠꯇꯦꯗ, ꯂꯛꯅꯕꯅꯤ꯫ ꯐꯖꯕꯒꯤ ꯂꯛꯅꯕꯁꯨ ꯅꯠꯇꯦꯗ, ꯑꯗꯨꯕꯨ ꯐꯖꯕꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯈꯪꯗꯦ, ꯂꯛꯅꯅꯤꯡꯉꯤ, ꯁꯥꯎꯍꯟꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯀꯤꯊꯨꯞ ꯀꯤꯔꯨꯝꯂꯤꯕ ꯃꯥꯏꯊꯣꯡꯁꯤꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯈꯖꯤꯛ ꯇꯥꯕꯁꯤꯅ ꯂꯛꯅꯅꯤꯡꯕꯅ ꯍꯦꯟꯅꯗꯨ ꯂꯛꯅꯈꯤꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯂꯛꯅꯈꯤꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯞꯅ ꯃꯦꯡꯅ ꯏꯪꯅ ꯅꯣꯛꯃꯤ ꯑꯉꯥꯎꯕ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ꯫